Senapati jilada hojik ningtham tha mapung phana oire December tha lakpaga khamthengna ingle ayuk amasung nungdangi matamda kahena laichil thaba amasung ingbana mising mapan thokpa ware Imphal Dimapur National Highway yauna jila sigi lambi ayambada gari chathop chasing tawboda chauna khudong chadaba mayok nare kahena kumna laichil thaba asina uba ngambagi chang yamna nembana road accident kia thokpa haure Mahushana National Highway asi nungchutha amasung ningtham thagi matam dadi accident toina thokanba mafam oiduna lakpani aduna ningtham tha manung asida mi yamna maru oina gari driver singna yamna checking bagi tangai phadaba lai December tha horokpaga loinana Senapati jilada kumai gi season shu haure Mahushadagi chatnarakpa matunginna haujik asi jila asida khundariba kangluk ayambagi lohongbagi matamshu oiri Mashi leptena ausum chathabana February tha phaubodi chathagadori bani Amaromda Christian lining chatpasingi khwaidigi chauba kumai oiriba Christmas nakshilakpaga loinana jila sida mipum khutingmak kumai asi panthoknaba kanna semshanari khul amasung laikai gi lambising yumsing ningthina lightingduna kumai asi lakpada taramna ognaba semshanare church khutingmak ningthina laitengle mafamda church singi lamjing makhada Pakhang laisha amasung nahasing kambu semduna khoral sakpa haure kumai si lakpaga loinana jila sigi mafam pumnamakta makhal makha gi thoram kiasu panthoknaba haure chahi chupna ngairakpa kumai asi imung manung amasung marimata marup mapangsinga punna panthokpa yonaba jila sigi amadi state asigi wangmada laikhiba thabak tawbusing amasung mahai tamduna laikhiba sing lagnaba haure Advent Christmas thorum kiachu panthoknaba haure amarumda chahi amagi chana thoknaba potlamsing puthoknaba awaba kia khangduna lobukta thabak surakpa lawmi singchu low lokpa loiduna khara pothaba matam oibaga loinana nungaina kumai asida sarugya naba thoram tauri school college singchu kumai asigi mamangda chahi gi parikha loisil haunaba kanna hodnari school khara gi parikha loikhre khara gi chathari Maharoi singsu kumai asi ngaibada ngamjabi thaduna hodnabaga loinana porikha loiba ngairi Christmas kumai dagi hauraga anobo chahi phawbudi pothaba phangdana haro tayamna kumai gi wakaldada ahal angang khaktana yamna nungaiba topa taibang amadi hingli adobo mapung pharaba mioi sing amasung ahal amang singidi tha ani ahumdi kumai amasung khunai gi tangai phadaba thoram singda adomak thabak chinduna laiga dauri Amaramda ningthamtha asi mahusana sana khotna yamna thawai yaujawa Senapati jilagi miyamgi damaktadi tungan ba tournament sing pangthokpagi matam oi jila thaki tournament khakta natana circle gi amasung village level gi tournament kia panthoknari handakta ani shuba district junior indigenous naga wrestling championship 2024 district headquarters gi astroturf ground da December ahumdagi taruk phauba panthokre championship aduda chahi taradagi kun phaubogi manungda laiba wrestler Hufu tarugna sharuk yakhi tungan ba category ahum light medium amasung heavyweight ta athoi ahen tanakhi championship adu Indian Army gi Red Shield division na sponsor torga Senapati District Wrestling Association Manipur na sinbani champion amasung runners up ta sel gi mana yauna medal amasung certificate pikhi Christmas kumai manungdasu jila sigi oina drama jagoi recitation ishai amasung choral singing competition na chingba kya amasung panthoka dauri anoba chehi harokpagi kumai manungdana nat gi oiba masana kya ama panthokna ba semsanari adubu kumai lakpagi haro nungaiba maraksida checksing deba yadaba amadi adumak leiri ingba matam asi ahal amasung angang singda tongan ba anaba kya thokan ba matam oibna checksing deba yadri Kumaigi nungaibada checksing haudabana ana ayik thorak labdi maduna nungaibagi mahutta awaba oirakani aduna naraga laingba budi nadringai cheksil haubana phai haibashi matam pumnamakta ningsinba phai aroibasida kumaigi numitti khajiktang wadli adubo mangjaunana miyamda Christmas amasung anoba chehigi yaifa paujel pijari